ईश्वर जगन्नाथ की थौजालदगी लमदमसिदा खुंदामिनरिबा फुरुब खुदिंगमक माहुसागो नुंगसी चानना लेबा ओइरसनु हाइना स्कोन की सेक्रेटरी बनामालीना फोंदोखरे ngasi ingen gi tarani panwa numida sida lamdamasigi hindu laining chatpasingi achauba kumai ama oiriba Kanglen gi thoram Manipur gi mafum kayada paksana pangthoknari kumai asida Jagannath Balabhadra Subhadra machin manaw na lengthoraktuna Kang thakta nganthoiduna bhakta singaloina Kang chingbagi thoram pangthokre स्कोन की ओइना कांग चिंगबगी थौरम अदु संगाई प्रो मनिंग स्कोन टेम्पल लेकाइदगी चिंगबा हौरगा क्वाकैथल ट्रैफिक पॉइंट तगे अमुक ममाई लेरकलगा स्कोन द लोइसिनखि असिगे मणिपुरी के सुबमा याना चराना मतन होइदा अखोना पुनमसे लोइनमक भावान के बारे या फव मंगोल इदीना कोई हानगी इवन द हंजमना बिना दियो हायगी पांडम द अखोना रथक दा पांडम दबनी Manipur gi rang asina kham thengna soklaba Tengnopal district ki manung da leidiba border town more da sunga si Kanglen gi kumhai pangthoktuna Kang chingkre chahi ani helaba Manipur gi rang asina maram moiraga kumhai asi pangthoktana lakhibani more da leirakhiba Manipur gi wangmada gi lakhiba Hindu Laining chatpa miyoi singna mapung oina saru kya aduna Kang chingki ngasi Kanglen numitta Indo Myanmar border town more da Kang chingkhiba du Sri Sri Radha Govindaji Iskon temple more na sinduna pangthokibani Kang chingba du da Myanmar leiba ki Tamu town da leiba Hindu dharma चटपा मियोय कयासो ngमखै परिंग लानसिनदुना लाखलगा सरुक याखि ngasi ge Kanglen Kang chingbaga mari leina SKTV na akhanana unarubuda more turel wangmadagi haujikna relief camp te leiribi sagol sem thoibi na ngasi more gi Kang chingbagi video clip sing ururaga nungaitaba phongdorakli aise more turel wangmadagi sagol se sundangna sagol jeni thoibi ko ye more da khoi se hala moina more gi tar ba mai tai ji ram thokna Kang chingba hai bi thoram si lam ba yaujabani do hujikti lam je na pasina yawu khangda bu se yamna nungai te sarkar na thu ba matam da ko je more ga jina ba na bi